तौनु थारिब चलु चनायरु चारगा पलै मरयु तारिब थौरीसे नमाना सागिनी होरेंदी सजीक अफब मफम येगा उथोपिगदोरिबनिको नपामदा ngahak chatpabu likon sana lupa yawna macum taba mi khai kiri dubu napamda kanagi mafamda lenagadoribanu haiba ho ipam lomda aibu le sari ngai koiramba makhoi khara hingliye madugi mamangda kaibuli be mala sak handi khanghange tas si hare di pharini sao thau nungai thau raga nungai thau maduna pungi hakchang tekhat pani ado thau sumun silakle lau khawbagi khulang nekpagi lising da gidi taroi maduna karamai tawdino thau khara taiba tabani is tainingai kayam leyadana laupugi lausal pithokibada tainingai dilayadana usi gi tinda phawa lemoi dawi adunabu aikhoi ani pangan sonji lagle imphagi lau ubasi tulsi haredana ai chatlage kuine lai thokpa ya pote hek halakpaga nga tikpa tingmai tan puramda amu chatoine Beba, kadung nanu jam kina. Ipam lom dangai hak ta lu ge tau bane. Nagi posting di nimit kya ni ginoi bunga. No mani ni ni indo. Oh, ta chango indo sungai hak ta lu kige. Ho indo. Ra, khoi mu yore khra. Suado mukta pai bi ro khra. Mu khoi yore tana. Kuini udabasina. Puro pasilin len men longne rene ko. Purage khra purage. Khra ji onthok ko ngange khra. Khra. Ai khoi ni yumda lai khingai da ranger sahib tu la amro khra. Ai khoi bu kari dhar mi khra. Na khoi ranger sahib tu di suga pulam di ne du. Ibu sahib tu di nuti bubu na ani pulam di ne du. Nahan makai puru lambi isabi dulu ni kura. Anak pani aku dia fokus di kura. Mana program ni betul. Head office dan LDC ini isabi ni kura. Kari gino ni ibu isabi mana. Mapa aku melakukan saya tu dah kesen maksud ni betul. Aku ini kari upaya lagi kura. Kumai ada minggu lagi betul ni kura. Mai biram ya. Aku ju duty lam ni na. Rawang teng fokus untuk kau tu siapa? Iya baik saya tu siapa? Kau ini, yung tu mo lain ngai sida. Ngang handi babu sing sida cha phaba lang thakwa mi khra hajing gre mo so se mo pa chilo aduga ne ore nungdang gidi sa na thana bado pura gida sar sibo oi khra adudi khra lang gi ge lang ro khra samsila ba Kari tak begitu boy bungo. Kura, ayu sak khangbidrabra kura. Tha khragi mamangda aikoi press ki team ama mafam asida lakcharum baduni. Ayu ningsing bidrabra ne kura. Nising bungo nising impan dagi do. Hoi kura. Bungo bu mafam sida posting ga lakpi bo orabra. Nate kura. Aidi sarkar gi thabak tawjede. Matam khara pausi gi editor oijarami. Adubu hojikti pothare kura. Ado aina luxury bisi khura matam kharadang khura gi sida changjapam laujagi aiduna lakpani yaroidra khura kari gi yaroidage ne ibungo ai gi di isa isu kana amata leiti adubu ibungo na mafam sida leibu hainabi gadrane khura ai gi di
ꯍꯤꯐꯝ ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯐꯪꯉꯒ ꯂꯣꯏꯔꯦ 이붕어군바 라이크 라이슈 하이라바 쇼호르 뽀뽀 미삭 아마나 퉁강 찡야 따냐 아시다 마이 원비르 꾸리바시부 까리기노네부 ꯈꯨꯔꯥ ꯑꯩꯒꯤ ꯋꯥꯈꯜ ꯎꯕꯤꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯤꯕ ꯌꯥꯏ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯩ ꯑꯉꯥꯎꯕ ꯃꯈꯜ ꯑꯃꯅꯤ ꯅꯤꯜ ꯈꯣꯡꯂꯕ ꯁꯍꯔꯒꯤ ꯆꯔꯥꯡꯅꯔꯕ ꯄꯨꯟꯁꯤꯕꯨ ꯈꯤꯔꯕ ꯑꯆꯤꯛꯄ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯇꯝꯕꯥꯛꯇ ꯄꯣꯊꯥꯐꯝ ꯊꯤꯖꯔꯛꯄ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤꯕꯨ ꯅꯥꯊꯩꯔꯝꯂꯕ ꯃꯤ ꯃꯔꯛꯇꯒꯤ ꯂꯥꯞꯅ ꯆꯦꯜꯂꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ 오 파레 파레 쌍모 쌍모 포타라로 나와이고 마시고 마시 어떤 내기 마시 내기를 강대답니다 의름니 마시 부기 매네 모두고 마시 디마 딱 톱다리 가시 디마 어이 나 지는 시는 고모 딱 군문에서 고모 나 전화 가지 말고 하나 가지 말고 전화도 이 불시 없다 그래 마시는 거 뒤지면서 어이 지금 자 이거 부위로 마시 없다 그래 자 시원해야 돼 불시 마치 샤워할 때 자 내 전화가 저기 그래요 봐요 전화도 내 지는 것도 아니고 상대 하! Kumo bila mani. Indon canda pude di nga kita teklo kike. Unja tingna loni roksina ram lagani. Sako tidok laga tanam lagani. Indon tale. Nahan makhaidi isa pokte hairaga hojikna saupok ama keku phonglakliba sibu ahan thangda oidaba ngangi ko khurase 티바부 깔라바디 이루어는 그게 심하니 군번이 뱀사 지 바가방 기시나수 난다자 조다라니 아니 마파리 오이나 팡크이드니네 뱀사 adudi khura thambona gokul ginanda dona yasodarani di adu khura ibungo samna gokul thado dai dudi tapiro uko ibe mara dikagum prem gi beja khanghoga doribi itaro yauri ye 까리노네 우지 까기리 샤비 싱시고 이까이 기감다 칸기드시고 ngang ning bawa du dine dong chin pali ba se tharoi supna bana tie khura 예 아이리 까우리네 니포 사입도 라까니 하이버니네 ꯈꯨꯔꯥ ꯂꯥꯛꯀꯗꯧꯔꯤꯁꯤꯕꯨ ꯗꯤꯑꯦꯐꯑꯣ ꯖꯣꯏꯀꯨꯃꯥꯔꯣ 마니 ꯑꯗꯨꯗꯤ ꯑꯩꯗꯤ ꯃꯥꯒ ꯎꯅꯅꯤꯡꯗꯦ ꯑꯩ ꯑꯥꯂꯛꯇꯪ ꯁꯤꯡꯗ ꯂꯩꯔꯨꯔꯒꯦ ꯃꯤ ꯑꯃꯗ ꯂꯥꯡꯒꯅꯨꯀꯣ ꯈꯨꯔꯥ 호이 라로이 Sai pula kerba. 유럽비 마니네
ꯃꯈꯣꯏ ꯑꯆꯧ ꯑꯁꯥꯡꯒꯤ ꯋꯥꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯄꯣꯟꯇꯦꯗ ꯑꯩꯈꯣꯏꯅ ꯍꯥꯏ ꯏꯕꯦꯝꯃꯅꯤ ꯗꯤꯄꯣ ꯁꯥꯍꯦꯕ ꯂꯥꯛꯑ ꯃꯥꯜꯂꯦ ꯍꯩ 사. 미람니, 낭대 ngasi 슈티니 세 까오르브라. 디우티 스데가 레미스나. ꯑꯩ ꯅꯤꯡꯁꯤꯡꯖꯔꯨꯗ꯭ꯔꯦ ꯁꯥꯍꯦꯕ ता थम्बो. ꯁꯥꯍꯦꯕ इतै मदि लैट्रो. ꯂꯩ ꯁꯥꯍꯦꯕ बिरमने. ꯁꯥ नंग आई गाड़ीदने विस्की लिगली हुम यावबनी. रेस्ट रूम द थमजलम. अदुगने गाड़ी से गिरेस देंजल. ꯐꯅꯤ ꯁꯥ ता थम्बो. ꯁꯥꯍꯦꯕ ngasi di ahing lekpa tare. ता थमौन खरा फना बसिलो. ꯑꯍꯣꯏ ꯁꯥꯍꯦꯕ ननाउ लादि याम खरा वाबी उतारे. ꯑꯍꯣꯏ ꯋꯥꯖꯒꯦ ꯁꯥꯍꯦꯕ से कई नो खरा सिनो तवग सिलो से. ꯐꯅꯤ ꯁꯥꯍꯦꯕ ꯁꯤꯟꯖꯒꯦ ꯁꯥꯍꯦꯕ कई नो नंग येंगजी. फजद्रो मफमसिगी सिनेरिसे आइदिबा मफमसिदा सुम आइखोय नि लेंदना सुम लेंसिबा मफम मसिदी खुंगंगनी 5 स्टार होटल की फैसिलिटी सु लाइब नते टॉयलेट सु ओपन नी ने अदुदि आइ तल्ले हैनद्रे ꯁꯥꯍꯦꯕ ꯑꯩ ꯀꯩꯊꯦꯜ ꯆꯠꯆꯔꯨꯈꯤꯒꯦ ꯉꯁꯤꯗꯤ ꯑꯉꯧꯕ ꯇꯧꯁꯤꯔꯥ ꯑꯃꯨꯕ ꯇꯧꯁꯤꯔꯥ इतैमा फंगलगदी पोरोम दु ओइना तौबिरो ननौपी अनौबी मादी सिदा अमुता लाक्ट्री माले लाक्ट्री ऑफिस तसु आइगे पर्सनल असिस्टेंट अदुगा लाइफ की सु पर्सनल असिस्टेंट साहेब की मेम साहेब ओइबदा मतिक चपे चारे इसे नाइबु पंथादे थागति इतैमा ननौ नुपीसे फिरोन पुंतुनबा हिंदम पुसन होय होय बिमा इमुंग तंगसिला आदो नगी मिंग कई कौबा से फसंती कवे ला ला तंगसिला 이누블라 난 라이 트리게기나 थैदबो यारिब्रो नहान तांग अहुंदगी ऑफिस काबनेने सकरगा ngasi फावबा हंजिलक्त्रे मतमनगा फतबसिदा नुमि हुमनि सुजिलंगला फावबा सिबु थैदबो यारिब्रा हेबा 아이고 멍부사 아이고 무슨 듀티 sakhi 해봐 난 khangina to ai khange nang mafam asida sanai yu nei ba lakune haba aduga nanga kanaga loina khebe sune ai chap chana khangba jani kada ri sakre nangi monglum bia phau bida ai ma ga wa chap chana nanga ma pami 아이고 쉬워 무슨 짓이야 어떻게 스타트 되시요 무슨 데도 두는 래 이렇게도 이때마 너는 비슈라이 이때 막이 가다 너는 비슈 아무튼 포탄 미루가 leng la si mem sahe nang sang la phagi waram rani na tang potharu se aduga ne sa he to pagane yumda chana na ba tawsiko तमो सिंते यंगियो अदुगा मैनेजर न चेदो रिम अमा खक्तगा लौगी साइरी अदुदी अना हम थारो को
ꯂꯧꯔꯤꯉꯩꯗꯅꯦ ꯔꯤꯝ 5 ꯈꯛꯇꯪ ꯂꯧꯁꯜꯂꯣꯅ ꯍꯥꯏꯌꯣ ꯁꯦ ꯁꯤꯕꯣ ꯍꯣꯏ ꯑꯗꯨꯒ ꯁꯦ ꯁꯤꯁꯨꯅꯦ ꯐꯥꯏꯅꯦꯜ ꯄ꯭ꯔꯨꯐ ꯀꯛꯄ ꯂꯣꯏꯔꯕꯅꯤ ꯄ꯭ꯔꯦꯁ ꯔꯨꯝꯗ ꯑꯝꯇ ꯄꯤꯁꯜꯂꯝꯃꯨ ꯍꯣꯏ ꯆꯧꯕ ꯁ꯭ꯀꯦꯟꯗꯜꯒꯤ ꯆꯥꯔꯖ ꯑꯩꯉꯣꯟꯗ ꯇꯥꯃꯣ ꯀꯩꯗꯧꯔꯦ ꯗꯤꯕꯤꯖꯅꯦꯜ ꯐꯣꯔꯦꯁ ꯑꯣꯐꯤꯁꯥꯔꯗꯣ ꯂꯥꯛꯏ ꯆꯪꯍꯜꯂꯛꯎꯔꯥ DF4 ꯆꯪꯍꯜꯂꯣ ꯇꯥꯃꯣ ꯂꯦꯡꯍꯟꯕꯤꯌꯨ ꯐꯝꯕꯤꯌꯨ 이부모에다 이부모기 ngasi기 세퐁다 아이나 사카라 까크르바 누발라 군겐바고 아이기 나라에 트비카우다 상크리 아이를 보기 뽀시기 소스 가동들이 피 ꯇꯥꯃꯣ ꯋꯥꯔꯧꯕꯤꯔꯣ ꯑꯩꯈꯣꯏ ꯖꯔꯅꯦꯂꯤꯖꯝꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏꯅ ꯐꯪꯂꯛꯂꯤꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤ ꯇꯥꯛꯊꯣꯛꯄ ꯌꯥꯗꯦ ꯍꯌꯦꯡ ꯂꯣ ꯀꯣꯔꯠꯇ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯑꯗꯨꯗꯤ ꯄꯕ꯭ꯂꯤꯛꯇ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯤꯡꯆꯠ ꯊꯤꯍꯟꯕꯒꯤꯗꯃꯛ ꯗꯤꯐꯦꯃꯦꯁꯟ ꯆꯥꯔꯖ ꯇꯧꯖꯕ ꯇꯥꯔꯦ ꯇꯧꯕꯤꯔꯛꯎ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤꯁꯨ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔ ꯂꯩꯖꯩ ꯊꯦꯡꯅꯗꯨꯅꯇ ꯂꯥꯛꯂꯕꯅꯤꯅ ꯇꯥꯃꯣ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯆꯗꯦ ꯄꯣꯡꯁꯨ ꯄꯣꯡꯕꯤꯔꯤ ꯇꯧꯕꯤꯒꯅꯨꯗ ꯑꯦꯗꯤꯇꯔ ꯑꯩ ꯏꯅꯥꯎꯕꯨ ꯆꯞ ꯆꯥꯅ ꯈꯪꯖꯩꯗ ꯑꯩꯁꯨ ꯏꯌꯥꯝꯕꯕꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯩ 이bu모 에디터 ꯑꯩ ꯅꯌꯥꯝꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯁꯤ ngasi기 ꯄꯥꯎꯁꯦ ꯑꯔꯥꯟꯕ ꯄꯥꯎ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯁꯤꯟꯗꯣꯛꯄꯤꯌꯨ ꯄꯥꯏꯕ ꯅꯌꯥꯝꯕ ꯏꯅꯥꯎꯒꯤ ꯆꯥ ꯊꯛꯅꯅꯕ ꯑꯩ ꯀꯌꯥꯝ ꯍꯦꯛꯇ ꯊꯝꯖꯔꯝꯕ ꯅꯣ 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 ꯃꯗꯨ ꯌꯥꯗꯦ ꯇꯥꯃꯣ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯒꯨꯝꯅ ꯆꯝꯄ꯭ꯔꯥꯁꯤ ꯄꯤꯌꯣꯟ ꯀꯦꯔꯥꯅꯤ ꯃꯆꯥ ꯑꯃꯅ ꯐꯥꯎꯕ ꯀ꯭ꯋꯥ ꯂꯩꯔꯝꯃꯨ ꯆꯨꯔꯣꯞ ꯂꯩꯔꯝꯃꯨ ꯍꯥꯏꯕ ꯃꯗꯨꯒꯨꯝꯕ ꯅꯠꯇꯦ ꯇꯥꯃꯣ ꯄ꯭ꯂꯤꯖ ꯄꯩꯁꯥꯁꯤꯡꯗ ꯂꯧꯁꯟꯕꯤꯌꯨ ꯄ꯭ꯂꯤꯖ ꯇꯧꯕꯤꯒꯅꯨꯗ 이bu모 ꯅꯤꯡꯊꯤ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯅꯗ꯭ꯔꯒꯗꯤ 이슬 이나ꯎ ꯂꯅꯥꯏ ꯅꯨꯡꯉꯥꯏꯅꯗꯕ ꯇꯥꯔꯛꯀꯅꯤꯀꯣ ꯑꯦ ꯇꯥꯃꯣꯒꯤꯁꯤꯕꯨ ꯃꯤ ꯅꯦꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯍꯟꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯇꯦ ꯇꯥꯃꯣ ꯑꯩꯒꯤ ꯏꯐꯝꯗ ꯗꯣꯀꯨꯃꯦꯟꯇꯔꯤ ꯄ꯭ꯔꯨꯐ ꯂꯣꯏꯅ ꯂꯩ ꯇꯥꯃꯣꯁꯨ ꯑꯃꯨꯛꯇ ꯈꯟꯊꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯨ ꯐꯣꯔꯦꯁꯇꯒꯤ ꯀꯥꯔꯛꯄ ꯁꯦꯟꯐꯝ ꯈꯔꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯟꯀꯝ ꯑꯣꯏꯖꯔꯤꯕꯅꯤ ꯃꯁꯤꯗ ꯇꯥꯃꯣ ꯍꯣꯏꯒꯨꯝꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯈꯔꯅ ꯂꯣꯏꯁꯪ ꯑꯁꯤꯕꯨ ꯁꯦꯟꯗꯥꯟꯐꯝ ꯑꯣꯟꯊꯣꯛꯄꯤꯔꯤ ꯍꯦꯛꯇ ꯍꯥꯏꯖꯟꯕꯤꯒꯅꯨꯗ ꯏꯅꯥꯎꯗꯤ ꯀꯔꯝꯅ ꯈꯪꯕꯤꯔꯤꯕ ꯑꯩ ꯈꯪꯉꯤ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯇꯥꯃꯣ
Hama lupa lising tara mga tara teruk ketemak pangba tamona. Kombine kaitin na sagat liba buildings. Orang paki dukan plot. Ayang paligi ingko. Aduga khwaidagi ngakli badi ngarian singdagi sing leibak trak lising amorombu forest revenue karamdana honget khrai haibsim so ai khangjei tamo. Masida sunatana tamogi isan lupa ani masu sahi mada lupa lak tingduna. Dehradun di dun school letam. 애들도 짝짝을 신노래네. 지금 아이 뒤에 보시는 거 봐. 아이 망들리 빼는 안 그래. 우리 Hello? Sa? Ahoy sa? Panjabitadagi CS phawada sagi impress da leringida. Magi highlight na yan jengbo lelo. Sa? Sa? Adudi direct ko sira. Okay, sir. Tamang isa din. 너시 그냥 따고 뭐 하는 게 싫어? 낭디 달라게 거두디 그래 한번 보내자. 저기 들어도 자기 들어도. 저기 바로 신경 마셔. 양지가 빵꾸 아. 많이 사지고 싶네. 근데 자꾸 빼고 하는 거죠. 지금 뒤로 있는 거 가지고 많이 하고 원래는 거는 강인해. 나걸 또이 피스톨만 바이르가 두칸데기 센 카이브 간 것도 나들어. I don't care. Makes sense. 이리
이제 잘 아예 못 상대할게. 랭싱 비롱메다. 야니 메나 함비. 까리 다나시 하이. ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯁꯛ ꯍꯥꯟꯅ ꯇꯥꯛꯆꯒꯦ ꯑꯩꯍꯥꯛ ꯗꯤꯑꯦꯐꯣ ꯁꯥꯍꯦꯕ ꯖꯣꯏ ꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ ꯑꯩꯒꯤ ꯏꯃꯤꯡ ꯏꯟꯗꯨꯕꯂꯥ ꯀꯧꯏ ꯑꯩ ꯗꯤꯑꯦꯐꯣ ꯁꯥꯍꯦꯕꯀꯁꯨ ꯍꯥꯟꯅ ꯎꯅꯖꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯏꯗꯤꯇꯔ ꯁꯥꯍꯦꯕ ꯀꯔꯞꯁꯟꯒꯤ ꯃꯍꯤꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯐꯤꯁꯥꯔ ꯑꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯁꯃꯥꯖꯗ ꯊꯤꯟꯗꯨꯅ ꯇꯥꯛꯄꯤꯔꯛꯄ ꯏꯟꯗꯤꯇꯔꯕꯨ ꯊꯥꯒꯠꯆꯔꯤ ꯐꯠꯇ꯭ꯔꯕ ꯑꯣꯐꯤꯁꯥꯔ ꯑꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯨꯛꯀꯁꯨ ꯐꯣꯡꯕꯤꯈꯣ ꯍꯥꯏꯗꯨꯅ ꯏꯗꯤꯇꯔ ꯁꯥꯍꯦꯕꯇ ꯍꯥꯏꯖꯔꯤ ꯋꯥꯀꯠꯆꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯑꯁꯨꯝꯕꯅꯤ ꯁꯥꯍꯦꯕ ꯍꯧꯈꯤꯕ ꯑꯥꯒꯁꯀꯤ ꯇꯥꯡ 19 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯣ ꯊꯕꯛ ꯆꯠꯊꯣꯛꯎꯕꯅꯤ ꯑꯣꯐꯤꯁꯄꯨ ꯑꯁꯨꯛ ꯊꯦꯡꯅ ꯀꯥꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯕꯨ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯅꯣ ꯄꯦꯄꯔ ꯉꯥꯡꯕ ꯅꯨꯄꯤꯅ ꯌꯥꯝ ꯋꯥꯅ ꯍꯜꯂꯛꯀꯥꯟꯁꯤꯗꯕ ꯕꯁꯟꯇꯤꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅꯔꯤꯉꯩꯗ ꯆꯠꯂꯨꯅꯤ ꯅꯪꯅ ꯉꯥꯡꯕꯤꯔꯣ ꯑꯗꯨ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯁꯥꯎꯔꯤꯅꯤ ꯑꯩ ꯁꯥꯎꯔꯒꯅꯤꯀꯣ ꯅꯪ ꯁꯥꯎꯔꯒ ꯀꯩꯗꯧꯗꯣꯏꯕ ꯅꯆꯥꯅꯤꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯣ ꯃꯦꯗꯥꯝꯒꯤ ꯌꯨꯝꯃꯥꯡ ꯄꯨꯟꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯦꯟꯗꯕ ꯂꯩꯔꯤꯕꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔꯗꯁꯨ ꯐꯦꯃꯤꯂꯤ ꯀꯥꯎꯟꯁꯤꯂꯤꯡ ꯍꯥꯏꯗꯨꯅ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯔꯕꯅꯤ ꯃꯗꯨꯗ ꯇꯥꯛꯄꯤꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯏꯗꯤꯇꯔ ꯁꯥꯍꯦꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯁꯪꯒ ꯌꯥꯝꯅ ꯂꯩ ꯄꯨꯂꯤꯁꯇ ꯇꯥꯛꯂꯨꯔꯕꯗꯤ ꯃꯤꯆꯪ ꯑꯣꯏꯈꯤꯗꯨꯅ ꯑꯁꯨꯝꯕ ꯑꯃꯠꯇ ꯐꯪꯗꯕ ꯌꯥꯏ ꯃꯦꯗꯥꯝꯒꯤ ꯊꯧꯑꯣꯡꯁꯤꯗꯤ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯅꯍꯥꯔꯣꯜ ꯏꯟꯁꯔꯖꯦꯟꯁꯤꯡꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏꯍꯟꯒꯦꯅ ꯈꯟꯕꯤꯔꯕ ꯃꯗꯨ ꯅꯠꯆꯗꯦ ꯁꯥꯍꯦꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯃꯥꯖꯗ ꯐꯣꯡꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯄ ꯌꯥꯏ ꯈꯟꯖꯔꯨꯕꯅꯤ ꯌꯦꯁ ꯃꯦꯗꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯋꯥꯀꯠꯆꯕ ꯍꯥꯏꯅ ꯐꯣꯡꯂꯨꯔꯒ ꯍꯌꯦꯡ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗꯇꯒꯤ ꯀꯥꯎꯟꯇꯔ ꯑꯃꯨꯛ ꯇꯧꯔꯛꯇꯨꯅ ꯁꯦꯡꯗꯣꯛꯆꯕ ꯍꯥꯏꯅ ꯑꯃꯨꯛ ꯐꯣꯡꯕꯒꯤ ꯊꯕꯛꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏ ꯑꯗꯨꯅ ꯃꯦꯗꯥꯝꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯅ ꯀꯟꯐ꯭ꯂꯤꯛ ꯈꯔ ꯑꯩꯉꯣꯟꯗ ꯁꯟꯗꯣꯛꯅ ꯏꯔꯒ ꯈꯔ ꯑꯝꯇ ꯄꯤꯕꯤꯌꯨ ꯃꯗꯨ ꯐꯣꯡꯒꯗꯕ ꯅꯠꯆꯗꯦ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯀꯥꯎꯟꯇꯔ ꯇꯧꯔꯛꯂꯕꯁꯨ ꯆꯦꯗꯨꯅ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯄ꯭ꯔꯨꯐ ꯑꯣꯏꯒꯗꯧꯔꯤ ꯑꯗꯨꯒ ꯃꯦꯗꯥꯝ ꯐꯣꯇꯣꯒ꯭ꯔꯥꯐꯀꯨꯝꯕ ꯑꯗꯨꯒ ꯗꯥꯏꯔꯤ ꯑꯗꯨꯒ ꯆꯤꯊꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯕꯤꯌꯨ ꯑꯩ ꯃꯗꯨ ꯃꯥꯡꯍꯟꯗꯅ ꯑꯩꯒꯤ ꯀꯁꯇꯗꯤꯗ ꯑꯗꯨꯝ ꯊꯝꯖꯒꯦ ꯍꯜꯂꯣ ꯖꯦꯝꯁ ꯀꯗꯥꯏ ꯂꯩꯒꯦ ꯑꯣ ꯑꯗꯨꯗꯤꯅꯦ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏ ꯂꯥꯛꯇꯕ ꯌꯥꯗꯦ ꯁ꯭ꯇꯥꯔ ꯍꯣꯇꯦꯜꯗ ꯔꯨꯝ ꯅꯝꯕꯔ 8 ꯀꯩꯅꯣ ꯃꯔꯝ ꯍꯥꯏꯕꯨ ꯍꯩꯌꯥꯔꯤ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯑꯦꯐꯤꯌꯥꯔ ꯄꯨꯝꯅꯃꯛ ꯏꯆꯦ ꯃꯥꯅ ꯂꯣꯏꯅ ꯈꯪꯂꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ
우리가 그리고 뭔가 심호흡으로 풀어줘. 너는 싱글이 무슨 그래? 아이기 뽀뽀. 나트라가 아이고 나이기 하스베는 됐다. Yes, 아이기 포든 그만. 아이기 콤비레 게 핸들레이바. 3-story 빌딩도 나온다 빌딩도. 아이 신나는 건 놈이다. 프로퍼티기디 ꯑꯩ ꯊꯤꯗꯣꯛꯇꯦ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯐꯦꯃꯤꯂꯤꯁꯦ ꯔꯦꯗꯤꯗ ꯂꯥꯛꯄ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯦ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯁꯤꯡꯍꯣꯝ ꯇꯥꯗꯅ ꯇꯨꯝꯒꯗꯕ꯭ꯔꯥ ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯋꯥꯖꯕ 컴번 저기베마 인두발라기 뭐 나는 유부리. ꯑꯁꯦꯡꯕꯒꯤꯔꯣ नमस्ते साहब जरा ऊपर लग चले Namaste, namaste. Please take your seat. Like this, join to me na baya ka. No thanks. Nanaw akhoi tawjadi. Okay, okay. Tawda ba thabakti nachi mana oina hairam mani khali. Like the makti anunda reaction la ka do ba mali. Aduna problem solvendana. Chitta masamatan thawdni pamjari. 봄나무 밥다 저래도. 나나w akhoi ma tiam ti pambi batare. Kari no hayune. ulo thalla kadole. Kono tapuna na akhoi ma tiam pambi ragadi. Tamo gi so khoi soi de ro hone de. Yes, yes, yes. I in the panama Tamo gi singen. soi de ro khoi hone de. Yes, okay. I panama singen. yam nungai jare ꯑꯗꯣ ꯖꯦꯝꯁ ꯅꯈꯣꯏ ꯇꯥꯃꯣꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯦꯟꯗꯜ ꯈꯔ ꯂꯩꯕꯅꯤꯅꯀꯣ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯌꯥꯝꯗꯦ 20,000 ꯈꯛꯇꯅꯤ ꯅꯈꯣꯏꯅꯤꯅꯅꯦ ꯁꯣꯏꯗꯅꯕ ꯍꯣꯠꯅꯧꯀꯣ ꯊꯕꯛꯇꯤ ꯈꯔ ꯊꯨꯖꯤꯟꯕ ꯐꯩꯀꯣ yam nungai jare sahe Okay, okay, okay. See you later. hey sham sham hey no koi kana no koi kana chal no koi kana no mane thong silo chalo kana mat sang ko ko chalo hello hello police officer ka lek do ai chu mo officer ke idi da ro ni yes Usted muna no may marwani kapsilam ne yes Lalu tu pada kita. Kamu kau yang itu motor bike pun berapa orang dah ya? Yes. Tahu tu. Sekolah train cintu. Kenapa no tamo? Syam. Acum makna tahu jadi mbak. Bau siapa yang ini tadi? Mak kau yang nak buat. Hei kami. Ay kami. Mak kau sih ngadau. Tahu orang mami hai pi kerja. Hei killer nak tadi. Hei bau siapa yang kau bersih? Tahu apa? Tamo. Masih. Namun sih nak. Tamo. Ay, ini huri ko pun silo keras. Para apa? Sini nak yaman. Ni mantap. Lap na ay. Le. Tamo. Amuk tetap tabiku. Ay tatalo nung deni siya. Ay tatalo. Ay tasing naman nakoy sama siya. Ay. Ay siya. Ay tasing.
아이리 타고 갔어. 나만 싫으라고 샤. ꯃꯣꯏ ꯕꯥꯅ ꯇꯧꯕꯤꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯆꯥꯐꯥꯎ ꯈꯪꯉꯅꯤ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯑꯩꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯕꯗꯨꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ? Indura, please, keep quiet. ꯀꯩꯗꯧꯕꯩ ꯇꯨꯃꯤꯟꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯌꯥꯔꯣꯏꯗꯕ ꯃꯤꯁꯛꯁꯦ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ. ꯑꯩ ꯅꯨꯡꯁꯤꯖꯅꯤꯡꯉꯦ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯌꯨꯝꯗ ꯃꯤꯁꯤ ꯍꯩꯕꯅꯤ. ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯀ. ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯈꯟꯅꯁꯤ. ꯆꯠꯂꯣ. ꯅꯨꯄꯥꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ. ꯅꯨꯄꯥꯅ ꯄꯥꯟꯕ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯩꯅ ꯏꯆꯥꯅꯤꯕꯨꯁꯨ ꯄꯤꯖꯗꯨꯅ ꯍꯥꯠꯀꯅꯤ. ꯑꯗꯨꯒ ꯑꯩꯁꯨ ꯏꯇꯥꯕꯨꯁꯨ ꯁꯣꯏꯗꯔꯨꯅꯤ. ꯆꯥꯛ ꯊꯣꯡꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯕ? ꯍꯣꯏ ꯏꯟꯁꯥꯡꯗꯣ ꯍꯥꯎꯅꯅꯕ ꯉꯥ ꯈꯤꯇ ꯐꯥꯔꯨꯒꯦ. ꯂꯧ ꯏꯁꯤꯡ ꯐꯥꯠꯄꯒꯤ ꯉꯥ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ. ꯑꯩꯈꯣꯏꯒꯤꯁꯨ ꯐꯥꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯐꯥꯠꯀꯗꯣꯔꯤꯕꯅꯤꯅꯦ. ꯑꯩꯈꯣꯏꯅꯤꯃꯛ ꯆꯠꯊꯣꯛꯄ ꯇꯥꯔꯕ? 이붕어 아룬디. 이붕어 아룬디 꼬이바 잣바 알라가 라리 이바 아시망아이. 안돼. 아이 잘라게. 강대 강대 아이숭아 봐봐 잘래. ꯄꯥꯎꯁꯤꯗꯤꯕ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯄꯥꯎ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ. ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯁꯤꯐꯥꯏꯅ ꯀꯥꯞꯅꯕꯒꯤ ꯁꯨꯅꯕꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯄꯇꯤ ꯑꯇꯣꯞꯄ ꯄꯥꯎ ꯉꯥꯛꯇꯅꯤꯀꯣ ꯍꯧꯖꯤꯛ ꯌꯥꯎꯔꯤꯁꯦ. ꯇꯥꯏ ꯎꯍꯩꯗꯕ ꯉꯥꯛꯇ. ꯑꯩꯈꯣꯏ ꯖꯣꯏꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯗꯨ ꯃꯥꯡꯈ꯭ꯔꯦ ꯄꯥꯎ ꯑꯃꯁꯨ ꯌꯥꯎꯏ. ꯌꯥꯎ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯃꯗꯨ ꯉꯥꯡꯅꯔꯛꯄꯁꯨ. ꯃꯥꯒꯤꯗꯤ 10 ꯍꯦꯜꯂ ꯃꯥꯜꯂꯦꯗ.
ꯅꯣꯏ ꯗꯦꯄꯣ ꯁꯥꯍꯦꯕꯇꯣ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯣꯠ ꯏꯇꯤꯟ ꯇꯤꯟꯅꯗ ꯃꯥꯜꯂꯦꯗ 하이네. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯏꯃꯨꯡꯁꯤꯡꯁꯤꯗꯤ ꯐꯦꯃꯤꯂꯤ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯇꯕ ꯃꯐꯝꯁꯤ ꯏꯔꯩꯕꯨ ꯂꯩꯇ꯭ꯔꯦꯗ ꯕꯨꯡꯉꯣ ꯑꯔꯨꯟ ꯑꯩ ꯌꯨꯝꯗꯁꯨ ꯆꯪꯉꯨꯔꯕꯅꯤ ꯅꯈꯣꯏ ꯈꯨꯔꯥꯁꯨ ꯂꯩꯍꯧꯗꯦ ꯃꯅꯤꯡꯒꯤ ꯈꯣꯡꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯇꯥꯕ ꯂꯩꯍꯧꯔꯦ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯆꯦꯟꯊꯅꯕ ꯊꯕꯛ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯗꯤ ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯥꯛꯑꯦ ꯍꯜꯂꯣ ꯃꯁꯤꯕꯨ ꯈꯨꯅꯧ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁ ꯅꯠꯇꯕ꯭ꯔꯥ ꯃꯥꯅꯦ ꯃꯌꯥꯝꯅ ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯂꯧꯈꯠꯂꯝꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯏꯕꯤꯗꯦꯟꯁ ꯀ꯭ꯂꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯃꯥꯡꯈꯤꯕ ꯌꯥꯏ Mày kita tu pio. Ke foto tu lagi. Mày kita tu pio. Thank you very much. Dead body si kana thengna bi rakuna. ꯑꯁꯤꯕꯁꯦ ꯑꯩꯅ ꯂꯣꯡ ꯈꯣꯠꯄꯗ ꯊꯦꯡꯅꯖꯔꯛꯄꯅꯤ ꯁꯥ Oh. Inegi mingalai phangam ta habi. ꯃꯥꯏꯕ ꯃꯣꯡꯕꯤ ꯏꯕꯤꯃ Sir. Aikhoi Indon si forest office ki chowkidar gi nupini. Aduga aina visitor ama oina Indol hoida leijarakpasi thamuk pare sir. Aigi finding the sir case si solve tawre sir. Aduna aina project ku tawjage sir. ꯑꯗꯣꯝꯒꯤ ꯊꯤꯑꯣꯔꯤꯅꯕꯨ ꯆꯨꯝꯂꯕꯗꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤꯗꯤ ꯀꯣꯝꯂꯕꯅꯤ ꯑꯩꯒꯤꯁꯤ ꯊꯤꯑꯣꯔꯤ ꯅꯠꯆꯗꯦ ꯁꯔ ꯐꯦꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯗꯤꯑꯦꯐꯑꯣ ꯖꯣꯏꯀꯨꯃꯥꯔꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯟꯗꯨꯕꯂꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯈꯣꯡ ꯑꯁꯤꯗ ꯊꯥꯗꯔꯝꯕꯅꯤ ꯁꯔ ꯗꯤꯑꯦꯐꯑꯣ ꯖꯣꯏꯀꯨꯃꯥꯔ ꯃꯁꯥꯃꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯌꯥꯝ ꯑꯁꯤꯕꯁꯦ ꯑꯃ ꯊꯥꯡꯒꯠꯁꯦ ꯃꯌꯥꯝ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯁꯣꯝꯁꯨ ꯃꯌꯥꯝꯁꯨ ꯑꯝꯇ ꯄꯨꯈꯠꯅꯕ ꯇꯧꯁꯤ ꯊꯟꯁꯨ ꯃꯣꯏ ꯃꯌꯥꯝ ꯑꯝꯇ ꯄꯥꯏꯕꯤꯌꯣ ꯑꯁ ꯀꯅꯥꯅꯣ ꯁꯤꯒꯤꯁꯦ ꯑꯝꯇ ꯄꯥꯏꯕꯤꯌꯨ ꯂꯥꯎꯅꯦ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯂꯥꯎꯅꯦ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯇꯨꯕꯨ ꯇꯥꯏꯃꯤꯡ ꯀꯌꯥꯗꯅꯣ ꯄꯨꯡ ꯀꯌꯥꯃꯨꯛꯇ ꯉꯥꯏꯔꯦ ꯉꯥꯛꯇꯪ ꯂꯩꯔꯕꯗꯤ ꯆꯠꯄ ꯌꯥꯔꯅꯤ ꯈꯕꯔꯗ ꯍꯥꯞꯂꯤꯕꯁꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯔꯤꯑꯦꯛꯁꯟ ꯂꯩꯔꯝꯒꯅꯤ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕꯗꯨꯅ ꯃꯈꯣꯏꯅ ꯆꯥꯟꯅꯅ ꯊꯤꯕꯤꯔꯝꯒꯗ꯭ꯔꯥ ꯀꯩꯅꯣ ꯇꯥꯃꯣꯅꯁꯨ ꯃꯊꯥ ꯁꯥ ꯂꯩꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯗꯕꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯗꯕ ꯉꯥꯏꯈꯣꯅꯦ ꯚꯤꯖꯥꯒꯤ ꯋꯥꯐꯝꯗꯨꯕꯨ ꯀꯝꯗꯧꯔꯒꯦ ꯗꯦꯜꯂꯤꯗꯒꯤ ꯂꯧꯒꯗꯕꯅꯤ ꯃꯇꯝ ꯈꯤꯇꯪꯗꯤ ꯆꯪꯒꯅꯤ ꯏꯟꯁꯨꯔꯦꯟꯁꯀꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯕ ꯅꯣꯃꯤꯅꯤꯗꯣ ꯏꯟꯗꯣꯂꯥꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯋꯣꯅꯅꯕ ꯑꯣꯐꯤꯁꯇ ꯆꯦꯛꯏꯈ꯭ꯔꯕꯅꯤ ꯑꯁꯦꯡꯕꯒꯤꯔꯣ चाय वाला अरे भाई
ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯅꯤ ꯌꯦꯄꯣꯠ ꯁꯥꯍꯦꯕꯀꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤ ꯏꯟꯗꯨꯕꯂꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯖꯒꯦ ꯂꯥꯛꯄ 넥슨 백시 기다려 넥슨 버슨티 차 가든 스톱도 놓고 No thanks. ꯑꯩꯈꯣꯏ ꯆꯥ ꯊꯛꯆꯗꯦ 이신 ꯒꯤꯂꯥꯁ ꯑꯃꯗ ꯊꯛꯆꯒꯦ ꯌꯥꯅꯤ 사역기 오리지널 룸 브라마푸 나하범ꯗꯒꯤ ꯁꯤ ꯊꯥꯗꯣꯛꯄꯤꯔꯒ 호텔ꯒꯤ ꯃꯣꯠꯂꯕ ꯀꯥ ꯑꯃꯗ ꯂꯩꯔꯝꯃꯤꯕꯁꯤ ꯑꯩ ꯇꯁꯦꯡꯅ ꯁꯥꯔ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯑꯁꯤꯟꯕ ꯈꯔ ꯂꯩꯖꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯣ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯆꯔꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯕꯦꯡꯗ ꯗꯤꯄꯣꯖꯤꯠ ꯇꯧꯁꯟꯖꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯍꯣꯏ ꯋꯥꯔꯤꯁꯤ ꯇꯦꯟꯁꯤꯟꯁꯤ 사역기 ꯃꯦꯝ 사역 ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯁꯤꯗ 사역기 ꯀꯔꯤ ꯋꯥꯈꯜ ꯑꯩꯅ ꯆꯤꯡꯅꯖꯕꯗꯤ ꯏꯟꯗꯨꯕꯂꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯔꯟꯖꯤꯠ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯔꯟꯖꯤꯠ ꯍꯧꯖꯤꯛ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯌꯥꯎꯈ꯭ꯔꯦ ꯃꯍꯥꯛ ꯔꯟꯖꯤꯠꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯖꯩ ꯍꯣꯏ ꯃꯗꯨꯁꯨ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯦ ꯃꯣꯛꯇ ꯂꯩ ꯂꯦꯡꯁꯤ ꯁꯤꯔꯤꯕ ꯅꯨꯄꯤꯗꯨ ꯏꯟꯗꯨꯕꯂꯥꯔꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯀꯔꯤꯅꯣ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯀꯗ꯭ꯔꯣ I accuse you, you are the mother of your wife. ꯑꯩꯒꯤ ꯏꯆꯥ ꯋꯤꯠꯅꯦꯁꯇꯒꯤ ꯋꯥ ꯑꯃꯨꯛꯇ DFO साहब अयबू शक खंबीरीदना अय एडिटर अरुणने अदोंगी नुपी इंदुबला हौखिबा सेप्टेम्बर की तांग मंगादा फॉरेस्ट की रेस्ट हाउस ता हालगा इसिंग दा थादरम मसिगी फेक एंड एविडेंस पुन मकले नुमितु दा अदोमना तोंगखिबा गाड़ी नंबर MN05A1879 हुजिक्सी असी बदु फंगबगी पाव खोंगदे मरमदी मिहर पसिंग अदु लोटखिबा याई खंग विलेन एयरपोर्ट नेशनल हाईवे बस स्टैंडसिंगा नखोइना खोइनि फोटो पीदना सिक्योरिटी अलर्ट ओहेल्ली अदोंगी नुंगसी चेगला सिगी मपाम लमदम बांग्लादेश ता चेननबा बिसागी थाबा चिठी अदुगा लाइफ इंश्योरेंस की नॉमिनी ओनबगी लेटर पोस्ट ऑफिस तगी इंटरसेप्ट तवि almost ready. Nang so mihar pas de siya na mission. Ising na siya ay natuloy mo natin. Nang di fingerprint lang na naman. ऑफिसर अमोवेगा नुपी की खुनाई उसितम नशागी नुपी मकु मखौरी में तो हाथ दबा पकड़ा मसी की एविडेंस मु मके आई इन ट्रायल Nungsi segla ani. Nakoy ni mag mihar pas de siya na rin. Nakoy gi nungsi ay pundi yot gi handcuff.